Hello, ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯔꯅ ꯍꯥꯏꯕ ꯅꯥꯔꯛꯅꯤ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯁꯤ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯥꯔꯛ ꯂꯥꯛꯑꯒ ꯂꯩꯕ ꯅꯨꯡꯉꯥꯏꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏ ꯃꯌꯥꯝ ꯌꯦꯡꯉꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯂꯩꯔꯤꯁꯦ ꯁꯤ ꯒꯥꯔꯤꯁꯦ ꯆꯦꯜꯂꯤꯅꯦꯕ ꯁꯤ ꯍꯥꯏꯋꯦꯅꯦꯕ ꯑꯗꯨ ꯌꯥꯝꯅ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯒꯤꯗꯣ ꯅꯥꯔꯛꯅꯤ ꯀꯥꯏꯅ ꯍꯥꯏꯀꯣ ꯑꯩꯅ ꯁꯨꯝ ꯗ꯭ꯔꯥꯏꯚꯔ ꯈꯔ ꯃꯊꯧ ꯇꯥꯏꯅ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯗꯨ ꯌꯥꯝꯕꯨꯗꯤ ꯅꯥꯔꯛꯑꯣꯏꯗꯦꯕꯀꯣ ꯃꯌꯥꯝ ꯁꯨꯝ ꯂꯩꯕ ꯃꯥꯏꯊꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯑꯩ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯍꯨꯝꯕꯨ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦꯀꯣ ꯃꯌꯥꯝ ꯁꯨꯝ ꯂꯩꯕꯗ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯀꯨꯏꯅ ꯂꯩꯔꯛꯄꯩꯔ ꯀꯩꯅꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤꯁꯦ ꯑꯣꯏꯔꯣꯝꯗ ꯍꯥꯏꯖꯤꯟꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯔꯣꯏꯕ ꯐꯥꯎ ꯁꯨꯝ ꯌꯦꯡꯁꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯣ